Good morning, ma'am. Nasidi, kuigi nungaiba pa ma'am da kitang kudul tamjagi ko haidi ngasagi kuigi sigi piruk mahaise mayam na sum phai haina sum social media da dam thagale ko ada aina moina sum thao medam sije thaadi sada kanaba ma'am phangi khole na sum hairapone ada daisu ama anidang try to again lower kanda ding sagi pose best quality da faramba haidare ne haibadi han akoigi kutcha sida balaidane akoigi skill sagi skin ka se leidana ko yam fajana light oi thopa dagi wakhan ka se kehne thabak se han akoina tawge khalaga mangaga leibase adu punamak to loina khetnara haidare ne kitang akoina tawge khangi bo pot dum fajana si thopdagi brain se agi wakhalon dadi wak to braina mayam da thamjaninge hoy aduga sigi pose aigi isanapi lalai ma habra be memunse lalai se mamangda ninina amor su pihre do ngasi se moi idaki amuk khartanga pibiro nine haya ngasi ge pidoi nang anir subo oiga dine bako sigi hidak se thakpadagi abem se keke ahongba laki habado mayam de kitang tambiro men piruk mahaise thakpadagi si piruk mahaise thakpadagi aise nemambadi khara wangkale adaga samju aise khara telame de sum sanale abem samje wow yamna phaba hidang mahi oirami ko piruk sine kanaba phangise ado isagi brain habadi brain de changing ke lakpa khotadi dum leibibra kamai to leibi memories yam hengale haida kamai na no banang ne hengale ne khangise hana ningsing ba poje kawba adugumba do sum ningsing sithakpade si yam phai thank you ado makhata na sum masigi piruk mahaise adum lawraga thakige na khanbra sang nine regular line thakni si nini zo mama la badigi hena ngo thomu gamte has mina dum hai ko nini se habadi nahanke aigi isagi skill se khoigi atum masu haidi kusu moraga su masagi mu ba khangde kainom da thopne rameba aduna hatake sigi pose bottle ahom mari surak padagi ne isagi kusu se loina change to thoge ba haidare aduna ne ba abe menanga sinini hane kusu degi myam panthoe kaina haidise ado mayamsu sigi piruk mahaise gi kanaba longina se aduki mati su yamna su phajai aduga skill gida maksa ko yamna best quality orame ka thank you